ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯪꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯃꯥꯏꯄꯥꯛ ꯀꯧꯖꯩ꯫ ꯑꯩ ꯏꯁꯥꯒꯤ ꯆꯍꯤꯅ 38ꯃꯨꯛ ꯁꯨꯖꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ꯫ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒ ꯆꯍꯤ 5ꯃꯨꯛ ꯈꯪꯅꯔꯕ ꯃꯇꯨꯡ ꯃꯥꯒ ꯑꯩꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯅꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤꯁꯨ ꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯅ ꯁꯨꯔꯨ ꯇꯥꯜꯂꯨꯕ ꯄꯩꯁꯥꯁꯤꯡꯗꯨꯒ ꯃꯥꯁꯨ ꯃꯥꯅ ꯐꯤ ꯁꯥꯕ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕ ꯃꯗꯨꯗ ꯐꯪꯉꯛꯄ ꯃꯥꯒꯤ ꯄꯩꯁꯥꯗꯨꯒ ꯏꯕꯥꯅꯤꯁꯦ ꯃꯔꯨꯞꯀ ꯌꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯥꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣꯏ, ꯏꯕꯥꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯔꯝꯃꯤ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯁꯨ ꯏꯕꯥꯅꯤꯁꯦ ꯀꯌꯥ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯦ꯫ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯃꯥꯅ ꯇꯥꯕꯤ, ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯩꯅ ꯇꯥꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯇꯨꯝꯃꯤꯕꯗꯨꯗꯒꯤ ꯃꯁꯥꯗꯣ ꯑꯣꯏꯗ ꯑꯃꯨꯛ ꯁꯦꯝ ꯌꯦꯠꯇ ꯑꯃꯨꯛ ꯁꯦꯝ꯫ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯌꯥꯎꯟ ꯊꯤꯅ ꯃꯥꯁꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯑꯩꯅ "ꯀꯩꯗꯧꯔꯒꯦ ꯍꯦꯟꯊꯣꯏ, ꯇꯨꯝꯕꯗꯨꯕꯨ ꯅꯁꯥꯗꯣ ꯀꯣꯏꯂꯦꯡ ꯀꯣꯏꯂꯦꯡ, ꯑꯩꯁꯨ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ "ꯑꯁ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯉꯛꯁꯝ ꯃꯔꯤꯁꯦ ꯌꯥꯝꯅ ꯅꯥꯔꯒ ꯂꯩꯔꯝꯃꯦ, ꯃꯗꯨꯒꯤꯅꯤ. ꯑꯗꯨ ꯅꯪ ꯑꯃꯨꯛꯇ ꯇꯞꯅ ꯇꯞꯅ ꯄꯥꯏꯕꯤꯔꯛꯀꯦꯔꯥ?" ꯑꯩꯅ ꯑꯃꯨꯛ "ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ, ꯐꯔꯦꯁꯦ ꯀꯔꯥꯏ ꯋꯥꯏꯗꯅꯣ?" ꯑꯁꯨꯝꯅ ꯑꯩꯅ ꯃꯥꯒꯤ ꯅꯥꯔꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯈꯨꯠꯅ ꯁꯨꯝ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯑꯍꯤꯡꯒ ꯑꯣꯏꯔꯦ, ꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ "ꯗꯗꯥ ꯇꯨꯝꯖꯔꯣ, ꯑꯩꯁꯨ ꯇꯨꯝꯃꯒꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯐꯖꯔꯝꯃꯅꯤ, ꯑꯗꯨꯝ ꯇꯨꯝꯁꯟꯈ꯭ꯔꯒꯦ." ꯑꯩꯅ ꯑꯃꯨꯛ "ꯌꯥꯕꯨ ꯌꯥꯔꯗ꯭ꯔꯣ, ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯨ." ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯑꯀꯥꯟꯗ ꯃꯥꯗꯤ ꯉꯟꯇꯥꯅ ꯇꯨꯝꯕ ꯍꯧꯒꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯇꯨꯝꯃꯒ ꯂꯩꯔꯤ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯔꯝꯃꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯊꯣꯔꯛꯏ꯫ ꯑꯩꯅ ꯁꯨꯃꯥꯡꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯉꯛꯁꯝꯗ ꯀꯣꯏꯂꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯁꯥꯗꯣ ꯁꯥꯖꯦꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥ ꯎꯕꯗꯨꯗ ꯑꯩꯅ "ꯌꯥꯍꯧ ꯉꯜꯂꯤꯗ, ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯉꯛꯁꯝ ꯃꯔꯤ ꯅꯥꯏ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯈꯔ ꯐꯔꯕꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯃꯨꯛ "ꯀꯔꯥꯏꯗꯒꯤ ꯐꯕꯅꯣꯗ, ꯌꯥꯍꯧꯔꯛꯄꯗ ꯅꯥꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯜꯂꯝꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯕꯅꯤ, ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯃꯗꯣ ꯅꯪꯒꯤꯗꯣ ꯁꯤꯡꯂꯤ ꯃꯔꯤ ꯂꯣꯟꯁꯤꯟꯅꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯃꯨꯛꯃꯨꯛ ꯇꯧꯕꯅꯤ ꯇꯨꯝꯕꯗ ꯌꯥꯍꯤꯞ ꯊꯤꯔꯕꯗꯤ. ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯅꯪꯅ ꯇꯨꯝꯃꯤꯕ ꯃꯣꯟꯗꯣ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯐꯧꯗꯣꯛꯑꯒ ꯍꯣꯔꯦꯟꯗꯤ ꯇꯨꯝꯃꯨ. ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦꯗ. ꯑꯗꯨ ꯅꯣꯡꯃ ꯆꯨꯞꯄ ꯑꯃ ꯅꯥꯕꯒ ꯌꯥꯎꯕꯅꯤ, ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯐꯔꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ "ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯇꯨꯝꯕꯗ ꯈꯔ ꯌꯥꯍꯤꯞ ꯊꯤꯈ꯭ꯔꯕ ꯃꯥꯜꯂꯤ. ꯍꯧꯖꯤꯛꯁꯨ ꯉꯛꯁꯦ ꯈꯤꯇꯪ ꯍꯦꯛ ꯂꯦꯡꯕꯒ ꯌꯥꯝꯅ ꯅꯥꯔꯦ. ꯑꯗꯣ ꯑꯉꯥꯡꯗꯤ ꯇꯨꯝꯍꯧꯔꯤꯕꯣ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ "ꯇꯨꯝꯍꯧꯔꯤ, ꯍꯧꯗꯣꯛꯄꯤꯔꯨꯈꯤꯅꯨ, ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ. ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦ. ꯅꯪ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ. ꯍꯣꯔꯦꯟ ꯗꯨꯀꯥꯟꯗꯒꯤ ꯅꯪꯒꯤ ꯅꯥꯔꯤꯕꯗꯨ ꯇꯩꯕ ꯌꯥꯕ ꯃꯣꯂꯣꯝꯒꯨꯝꯕ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯪꯕꯤꯔꯛꯀꯦ. ꯌꯥꯎꯔꯝꯃꯒꯗꯤ ꯂꯩꯔꯛꯀꯦ, ꯑꯗꯣ ꯏꯪꯈꯣꯜꯗ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ "ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯏꯔꯨ ꯂꯨꯖꯊꯣꯛꯑꯒ ꯊꯣꯡꯉꯒꯦ ꯆꯥꯛꯇꯣ" ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯑꯩꯁꯦ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯥꯁꯨ ꯑꯩꯒꯤ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯝꯃꯒ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯍꯧꯔꯕꯅꯤ꯫ ꯊꯕꯛ ꯃꯐꯝꯗꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯃꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯉꯛꯁꯝꯗꯣ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯇꯍꯧꯔꯦ, ꯑꯗꯣ ꯀꯃꯥꯏꯅ ꯐꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯃꯨꯛ "ꯃꯥꯅ ꯈꯥꯡꯉꯤꯕ ꯃꯣꯟꯗꯣ ꯃꯊꯪꯒ ꯑꯣꯟꯊꯣꯛꯑꯒ ꯇꯨꯝꯃꯣ ꯍꯥꯏꯌꯨ, ꯑꯗꯨꯝ ꯐꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯣꯟꯗꯣ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯣ ꯍꯥꯏꯔꯝꯕꯅꯤ, ꯍꯤꯗꯥꯛꯀꯨꯝꯕꯒꯗꯤ ꯂꯩꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕꯒꯤ?" ꯍꯪꯉꯝꯃꯤ꯫ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ "ꯂꯩꯔꯝꯒꯅꯤ, ꯐꯥꯔꯃꯥꯁꯤꯒꯨꯝꯕꯗ ꯍꯪꯉꯒꯗꯤ ꯈꯪꯒꯅꯤ. ꯑꯗꯨ ꯅꯈꯣꯏ ꯁꯥꯏꯗꯣ ꯌꯥꯍꯤꯞ ꯊꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ, ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯐꯖꯔꯛꯄꯅꯤꯗ. ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯅꯠꯇꯦꯗ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯤꯇꯪ ꯅꯥꯕꯗꯨꯗ ꯄꯨꯡꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯗꯅ ꯅꯨꯄꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤꯀꯣ" ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯏꯍꯦ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯗꯤꯕ ꯑꯗꯨꯏ ꯅꯠꯇꯦꯗ. ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯗꯨꯗ ꯃꯥꯅ ꯃꯉꯛꯁꯝ ꯂꯦꯡꯕ ꯌꯥꯗꯦꯅ ꯂꯩꯍꯧꯕꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ. ꯅꯈꯣꯏꯒꯤꯗꯤ ꯅꯈꯣꯏꯒꯤ ꯁꯥꯏꯗꯨꯅ ꯅꯥꯔꯛꯄꯗ ꯅꯆꯦ ꯅꯆꯟ ꯅꯃꯥ ꯂꯩꯕꯅꯤꯅ ꯐꯩ, ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯅꯔꯝꯒꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯃꯥ ꯃꯇꯣꯝꯗꯅꯤ ꯅꯥꯔꯁꯨ ꯅꯥꯗ꯭ꯔꯒꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯗꯣꯔꯤꯕꯁꯤ, ꯑꯗꯨꯏ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗ
Thongan mapa yoksalakpada magi hidak leibirake tawbadu kauthokibadagi mafam adaida khangning hek ningsingai madudagi aise thongandagi amuk magi hidak leibadu salammi pharmacy amada changaga aina hidak to hangammi maduda pharmacy phamiba haladuna molom ama pirei madu tamna tamna noibiu yamna kana tawgano haidana molom adu leibiraga aise yumda amuk halammi aigi nupi su phamungda angangduga tummaga leirammi mase lakpaduda yamna wana hawgasare aina sumangonda haujupo phatribo hangammi maduda mana phatrida naba sum henjale ai lengbaga amata yadre sibo kamaina tawni khangdre khumai aina mu kaisu tawroise aina molom ama leirakpani madunagi nariba mapa aduda tamna tamna noyu hai aduga nangna horen tumbada mondo mathanga onthoga tummu sesi tairaga phabra yengu aisu mai mukta taru khige hairammi numito mase masa matumda molomdo makuta hapaga yamna wana masana taijarammi aisu angang pamaga sum yenga kalai ona aisu magi matoduda nungairaktabadagi angangdo phamungda tumhalaga molomdo ainu ina taibirammi saksu numito madi hawgat kangkhat ngamdabadagi phamungdo ina aina sak adu thiraga thangjanbirammi matamadu phamagi anabadu sum phalaktabadagi tumamdaida aina mangunda sumna hairammi hayeng phaudanga yengkhoi gi wakhanda de hayeng di soidana pharamgadaba mali maduda phata patragana ai thabak lepthoga hospital na puna salaga yengthura se hairammi asumna numitu su dum hauki nongalapagadi ma se nabadu henjalaga leirammi hanakti kitangda lengbada nare haidana ma se kappa pau kappammi magi mong matodu dai su nungairaktabadagi thabak lepthoga yumthangna badagi gari sauba waiba sangammi aduga gari do laurga ma puraga hospital da laammi ngaki oina doctor na sumagi anabadu phanaba hidak khara kapsalei hidak to kapsan madagi anabadu kharadi ingtharammi aduga hidak su khara thare e madudagi ibani amuk yumlom da halakminarammi ngasai hidak kapsan khibadugi rakarino numitumadi magi anabadu pak haurakhide aisu maduda phada pharata boiningammi numidang tumamdai da su doctor na tharpa hidak guli do sarga madi dum tumthakre mathangi numit nonghe nganbaga hidak tugi mayai da loikibagi rakarino mase mo hekta naba hauraki asumna numit mari ni mangani di hidak tu sara phata tawraga adum mase yamna wana lelammi adumna sum nabadu phalaktabadagi nupi mapa makhoi adongi mama mapa sulammi aduga khoise puna wa tanarammi one nem pongna ingonda sumna haire ibungo maipak doctor na phaba ngamdrabanina maibi amuk yengasi nangna thirakera natraga khoigi akhangbada tawansira sumaina sum nare hairaga thambadi yaroi haire aina mo ima aigi di iyada yaida ima hoigi khangnaba mi leiragasu maduda dum yenghanba karisu kaibi ai sumagi mong matawsida sum pakhalabani hairammi inem pongna muko phare adu oiragadi akoigi khangnaba madi lei maibani yamna hai maibadu nahasu nahani nakhoidagi di sahi kharadi halangani adu phare hayengdo nakhoi pabunga maibaduga sida lakmina halagi maiba maibina magi se mari suraga phagani adu hidak sidi sahaluranu phasu phatrabanina hairakhi madudai su hoida haidana dum tarami masigi matung mathangi numitadi maibadu yum masida laami aisu maibaduna lakpaduna dum harau akhoi puna wari watai sanarami maibadu sumi phaba mali wangangbada bebar thogalolamada taba yamna nungaina wangangi aduga igi nupi ubada su maibaduna yamna laina sumna hairei nuksini aina ubada khange do magi se numit mari ni mangani di sangadaba mali pare do laibak sang yengasi nuksit ariba kangakpani karisu tawroi phani haidana maibaduna igi nupi se layengba hauki numinini mukti igi nupi se maibaduna mari suraba su pak pharamde aduba kona maibaduna yengbibadagi kona tamna pharapagi mong matawama aina uba phangei mama sada soina naba khara pharabo hangubada mana su khara phare khumai asumna maibaduna layengbi igi nupi se pura oina mapung phana phaki aduga roiba numit maibaduna halamdaida aingonda wapam ama phongdoami magi se mo horakpasu yana leiri adu nuksidari basi hujikidi aina magi khoidau mayada pharaga thammi matam khara leiraga mase lokthokpa muklake hairei madudaina oza maiba hujedum lokthok piramba yadabra hangammi maibaduna muk yade napuda hekta singthoknaba honaruba tarabadi amuk sen kini aduna magi khoidau mapasida matam khara leijaki sanu aina khangna matamdu yauraga lake hairamaga maibadu aigi nupida miteng ama yengamaga maibadu so dum satki
Matamadꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ ꯑꯩꯁꯨ ꯃꯥꯅ ꯅꯥꯕ ꯐꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯔꯛꯇ ꯐꯣꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯅꯥꯕꯗꯨꯒꯤ ꯃꯔꯝꯗ ꯃꯕꯥꯅꯤꯁꯤ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯝꯃꯤ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯊꯕꯛ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯆꯥꯛ ꯂꯥꯝꯃꯛꯄꯗꯒꯤ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯤꯗꯣꯛꯎꯔꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯑꯃꯗ ꯎꯪꯉꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯥꯒꯤꯗꯣ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯖꯥꯔ ꯍꯥꯏꯗꯅ ꯀꯩꯅꯣꯅꯦ ꯆꯥꯛ ꯂꯥꯝꯃꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯥꯕ ꯍꯧꯔꯛꯑꯕꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯁꯦ ꯃꯁꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯊꯤꯔꯨꯔꯒꯦ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯪꯈꯤ ꯑꯩꯁꯨ ꯁꯣꯝꯗ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒ ꯃꯃꯥꯅ ꯆꯥꯛ ꯊꯤꯕꯗꯨ ꯆꯥꯅꯕ ꯁꯨꯝ ꯁꯥꯟꯅꯔꯒ ꯉꯥꯏꯃꯤꯟꯅꯔꯝꯃꯤ ꯀꯣꯟꯅ ꯃꯥꯅ ꯆꯥꯛ ꯊꯤꯕꯗꯨ ꯂꯣꯏꯔꯒ ꯏꯕꯥꯅꯤꯁꯦ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯟꯗꯛꯁꯦ ꯎꯪꯉꯒ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔꯁꯨ ꯊꯅꯝꯕꯗꯨꯁꯨ ꯑꯃꯠꯇ ꯁꯨꯔꯝꯗꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯁꯦ ꯋꯥ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒ ꯃꯥꯒꯤ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯔꯝꯃꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯣꯏꯗꯧꯒ ꯈꯔ ꯁꯥꯎꯒꯠꯂꯒ ꯂꯩꯔꯤꯉꯩ ꯆꯔꯛꯑꯗꯨꯗ ꯑꯩꯈꯣꯏ ꯀꯥꯗꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯤ ꯑꯃꯅ ꯈꯤꯡꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯐꯣꯟꯗꯨꯅ ꯍꯦꯛ ꯈꯤꯡꯉꯛꯄꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯃꯈꯨꯠ ꯄꯥꯎ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯝꯗꯣꯛꯇꯕ ꯃꯈꯩ ꯐꯣꯟ ꯑꯗꯨ ꯑꯣꯈꯠꯅꯕ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯥꯁꯦ ꯍꯥꯐꯤꯡ ꯍꯥꯐꯤꯡ ꯆꯦꯟꯁꯤꯟꯈꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧꯁꯦ ꯊꯤꯠꯄꯗ ꯂꯣꯏꯔꯝꯃꯤ ꯆꯥꯛ ꯆꯥꯅ ꯑꯩꯁꯦ ꯃꯥ ꯆꯪꯉꯛꯄ ꯁꯨꯝ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯛ ꯆꯥꯅ ꯐꯅ ꯀꯨꯏꯔꯐꯥꯎ ꯉꯥꯏꯔꯐꯥꯎ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯃꯥꯅ ꯆꯥꯕ ꯍꯧꯔꯝꯕꯗꯨ ꯃꯗꯨꯐꯥꯎ ꯆꯥꯕ ꯂꯣꯏꯁꯤꯟꯕ ꯆꯪꯉꯛꯇꯕꯗꯒꯤ ꯑꯩꯁꯦ ꯆꯥꯛꯈꯨꯝꯗꯒꯤ ꯈꯣꯟ ꯀꯜꯂꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯆꯥꯛꯁꯦ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯈꯤ ꯑꯩꯅꯁꯨ ꯃꯥ ꯎꯕꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯪ ꯑꯩꯅ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯣ ꯅꯪ ꯑꯩꯅ ꯁꯨꯝ ꯉꯥꯡꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯐꯣꯟꯗ ꯍꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯌꯨꯝꯂꯣꯝꯗꯒꯤ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯍꯌꯦꯡ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏ ꯈꯨꯔꯝꯒꯗꯕ ꯈꯔ ꯂꯩꯕꯗꯨ ꯃꯗꯨ ꯈꯣꯏꯔꯝꯍꯟꯒꯅꯤ ꯍꯥꯏ ꯈꯨꯝꯃꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯅꯪꯒꯤ ꯂꯥꯏ ꯈꯨꯔꯝꯕꯗꯨꯕꯣ ꯂꯣꯏꯗ꯭ꯔꯤꯕꯣꯀꯔꯝꯕ ꯃꯥꯏꯕꯅꯣ ꯊꯥ 2-3 ꯆꯨꯝꯅ ꯂꯥꯏ ꯈꯨꯔꯝꯃꯤꯁꯤꯕꯣ ꯑꯗꯨꯒ ꯃꯥꯏꯕꯗꯨꯁꯨ ꯐꯣꯟ パイリꯅꯤ ꯃꯥ ꯃꯁꯥꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯇ꯭ꯔꯒ ꯏꯃꯥꯗ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯇꯧꯍꯜꯂꯤꯏꯕ ꯅꯠꯇꯦ ꯃꯥꯕꯨ ꯀꯩꯁꯨ ꯅꯠꯇꯕꯗꯗꯤ ꯐꯣꯟ ꯌꯥꯝꯅ ꯇꯧꯔꯛꯄꯗꯥꯏ ꯌꯥꯔꯦ ꯇꯣ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯐꯔꯦ ꯃꯥꯏꯕꯗꯨꯒ ꯅꯪꯒ ꯁꯝꯅꯒꯅꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯀꯨꯏꯅ ꯁꯨꯝ ꯃꯈꯣꯏꯒ ꯂꯣꯏꯅꯔꯒ ꯂꯩꯕꯁꯤ ꯀꯣꯟꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯑꯣꯜꯂꯛꯀꯅꯤ ꯀꯗꯥꯏ ꯅꯪꯒꯤ ꯐꯣꯟꯗꯨ ꯄꯤꯔꯛꯎ ꯑꯩ ꯃꯥꯏꯕꯗꯨꯗ ꯍꯥꯏꯗꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯃꯛꯏ ꯀꯩꯅꯣ ꯗꯗꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯖꯕꯅꯤ ꯃꯁꯤꯗ ꯇꯣꯛꯑ ꯐꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯔꯦ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯅꯪ ꯌꯥꯎꯕꯤꯔꯛꯀꯅꯨ ꯅꯪꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯄꯤꯈꯣ ꯑꯩꯒꯤ ꯊꯣꯛꯄ ꯃꯥꯒ ꯇꯥꯟꯅꯔꯒ ꯍꯌꯦꯡꯗꯣ ꯂꯥꯏ ꯑꯗꯨꯝ ꯈꯣꯏꯔꯝꯖꯔꯒꯦ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯩꯁꯦ ꯃꯩꯗꯒꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯏꯕꯗꯨꯒ ꯅꯪꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯤꯟꯅꯔꯒꯦ ꯍꯥꯏꯕ ꯍꯦ ꯅꯪꯒꯤꯗꯣ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯉꯥꯡꯉꯝꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯍꯟꯗꯛ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯡꯈꯠꯂꯛꯏ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨ ꯅꯪ ꯃꯥꯏꯕꯗꯨꯗꯒꯤ ꯊꯨꯅ ꯂꯥꯞꯊꯣꯛꯍꯧ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯉꯁꯤꯐꯥꯎ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯠꯅ ꯊꯥꯔꯛꯇ꯭ꯔꯤꯕꯁꯤ ꯁꯥꯎꯅꯤꯡꯉꯛꯄꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯁꯥꯎꯅ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯃꯒ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯅꯨꯃꯤꯠꯇꯣ ꯃꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯇꯨꯝꯃꯝꯗꯦ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯐꯃꯨꯡꯗ ꯑꯗꯨꯝ ꯃꯇꯣꯝꯗ ꯇꯨꯝꯃꯝꯃꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯃꯈꯥ ꯇꯥꯅ ꯃꯥꯟꯅꯅꯤꯡꯗꯕꯗꯒꯤ ꯄꯤꯛꯏꯕ ꯏꯆꯥꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯇꯨꯝꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯐꯣꯟꯗ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯇꯥꯁꯟꯅꯗꯕ ꯁꯥꯔꯒ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯝꯅꯕ ꯄꯣꯠꯆꯩ ꯈꯔ ꯂꯥꯡꯅꯕ ꯃꯥꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯩꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯨꯃꯤꯠꯇꯨꯗꯤ ꯆꯥꯛ ꯆꯥꯗꯕꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯈꯤ ꯑꯩꯅ ꯊꯣꯔꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯉꯣꯟꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯉꯝꯃꯤ ꯂꯥꯏ ꯈꯨꯔꯝꯕꯗꯨ ꯏꯃꯥꯁꯨ ꯌꯥꯎꯅ ꯂꯥꯛꯇꯣꯏꯔꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯂꯥꯛꯅꯤ ꯏꯃꯥꯁꯨ ꯑꯣꯖꯥ ꯃꯥꯏꯕꯗꯨꯒ ꯏꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯣꯏꯅꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯇꯣꯏꯅꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯑꯩꯅ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯏꯗꯨꯅꯤ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯀꯣꯟꯅ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯁꯨꯝ ꯁꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯉꯥꯏꯍꯥꯛ ꯃꯆꯤ ꯑꯃꯗ ꯐꯝꯃꯒ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯩꯒꯤ ꯐꯣꯟꯗꯨ ꯁꯠꯇꯣꯛꯑꯒ ꯏꯅꯦꯝꯄꯣꯛꯇꯨꯗ ꯐꯣꯟ ꯇꯧꯁꯜꯂꯝꯃꯤ
Ima laabo laigi thoromda haukrabo hangjalami. Maduda inempoktong ngahak tumina lay. Aduga sumna kumay. Kaino ibungo nang nahairidupo. Ngasibo kanage lai khuranggadaba laige kumay. Wapam maduda isu isado pungak hek ngaki. Aina singnaramba pumbasu asengba waire khangakpada. Aise songman kidana isase thak thak niyami. Makata na aina kaino ima oza maibadu ngasi mana lakani hayobani. Ngarang do imana thengakan phone tawri dana. Oza maibaduga lakminage haidana. Aduda sumhangakpani hairami. Inimpokso aigi wapam aduda masu pungak ngaki. Aduga masu karigumba khara singnarappadagi. Ngayak tumina leiraga ingonda sumna kumay. O mo ngasi lai khuramni haidana nongma ibemana ingonda hairakhibani. Madugi wairamgani. Adu imasu ngasi thaba ama sathore. Aduda lakpa ngamdre. Adu nangge thaba amfamda leiriro natraga. Yumda leibro hangai. Madudaina ima ai yumda lei. Ima laktabaduda phone tawrakpani. Ai thamage haidana songman kiduna isu phone adu thanammi. Numito ise thabak to makha tana sudaba ngamamde. Isase khurang ko saungnarga yumda hallage khanduna. Thabang mapamdage ise saungne yumda halaami. Aina yumda hek yorpaga maibaduna thoba gari do thungan geta. Khamaga leiramba ma aina urakhi. Madudage ise yumda prap sangsalami. Matamaduda mabani se mangona nangna phaminaraga. Wari sanarga leirami. Aise mabani gi matawduda wa mata ngangdi. Aigi nupida munna yengaga maibaduda su kauramdana. Aise yum manungda aise prap sangami. Aduga aise manungda posay ama thiba saraga kolik singasi. Saungniman kiduna kana langkhaiba tawrami. Madudagi nupisu saungne imungda sangaki. Aduga ingona kaino nangna tawrisi mi mapanda lerise karimata khangdrabo. Kauksu kauramde nangi sono subada horakano hairaki. Aisumagi wahi aduda saungniman kiduna sumna hairami. Nangasi ingona wa mata ngangakano. Yamna thuna thokro natragadi ngasi aigi khutta. Misi mina yaurpasu yai hairami. Aigi wado maibadusu tarpa mali. Ibe mahento ye salage nang amukta thoro. Wa mata sinaramge haidana aigi nupi se kaurakhi. Madudai se kada leiba thang ama taplongna paikhalami. Aigi nupi so aigi nakta sangaktuna aigi khutagi masu thang do mulami. Thang ado mana munkhibadage se mapana prap thorami. Maibadusu aigi matodu da khara khangaba mali. Aingonda nokpi tawraga ibungo maipa. Kaidawrage adugi yamna sauri to hangai. Aisu karimata khumde mangonda misina yamna khani yengammi. Aduga aigi wakandasu khudaktuda maibadu mangak sammetlaga hapuoke ningakhi. Matamduda aigi nupi se imungdagi prap thoraktuna. Maibadu oza maiba thoase haidana. Mabani se thongminakhi. Numitumadi maibadu sakrabasu aiga maga yamna thina khanarami. Khutphaw aina mangonda tharami. Maduda masu mayumgi mama mapada kaptuna phone tawrami. Wari pumbasu aina sengna mangonda dum hairami. Nangna ingwanda oidaba ngangba mayamdo ai khangoi khangbra. Ngasidagi maibado yumasida sanghalakano. Kariguma nangna madu ngamoy hairagana maibaduga. Nanga dum saminakro haidana sauningmandana wahi asipo hairami. Masigi matung kaya toina di maibaduga igi nupiga wari watay sanaba. Aina kaya toina ukidre. Maduda isumagi awonba matawoduda nungsirakduna. Aina saukibadagi nangonda ngangkiba sakiba phusaiba khara yaukibado. Madu aina mangonda saudana ba hairami. Maduda masu karisu saugde haidana hanigi matawgum. Ibani se muk harau leminarami. Adubu aigi haksangdadi mahausaga manadaba awonba khara lakhi. Matam pumbada ise yumda leiningakdaba. Chathokrabadi yumda hanjani khangdaba. Isada tarang marang natrang ama satpa haurakhi. Hojikte aina paramba posai singasi mafam marang khangdaba. Ungkauda kauba ma haurakhi. Tabang mafamda su tabak suminaba singna ise mawang ama tawre. Mamang khaiga manadre haidana. Awangba karakpada ise makhada lehelami. Nongmusu tabak suba loirka yumda halakpada. Aise yum halakpang khangdabadagi lamamada aise. Khongna sum ungaga salambadagi lekagi miyoyamana. Aise yum pau thinbirakhi. Aigi awonba matawse aiga khangna sanaba miyoy singamati. Lekagi miyoy singna aigi nupida hairubada. Masu natrangabada mina hairiba wapam singado. Tabadang taraga karisu khumamde hai. Adubu nongmada aise tabak supamda yum ama sidabada. Mathagdagi tarakpadagi aise yamna thina soami. Aigi khongoi thangbase matam phana kuina satpa thangba ngamamde. Maraktuda aigi nupi sisu maibaduga chet mari leinaba haurakhi. Lekagi miyoy singna su maibaduga aigi nupiga mafam kayada leminaramba thengnare haidana. Aingona pau tamakhi. Adubu aisu matamadudadi isase kari tawrabano khangde. Angawba amagi matawda leirammi. Mina hariba wapam singadu kari haribano haibasi.
ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯧꯁꯟꯐꯝ ꯈꯪꯉꯝꯗꯦ꯫ ꯑꯁꯣꯝꯗ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯃꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯂꯛꯄꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯈꯣꯏꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯁꯨ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯇꯨꯅ ꯁꯤꯡꯅꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯃꯥꯏꯕꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯅꯕ ꯆꯥꯅꯕꯗ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥꯏꯕꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯕꯥꯅꯤꯃꯛ ꯂꯥꯌꯦꯡꯕꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯈꯤꯕꯗꯒꯤ ꯃꯥꯗꯤ ꯃꯍꯩ ꯄꯣꯠꯁꯦꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯈꯔ ꯋꯥꯅ ꯊꯣꯛꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯏꯕꯗꯨꯅ ꯆꯦꯜꯂꯒ ꯄꯨꯕꯤꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯥꯏꯕꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯈꯔ ꯉꯥꯡꯉꯨꯏ ꯍꯥꯏ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯪꯒꯤ ꯅꯆꯦꯗꯣ ꯑꯩꯅ ꯉꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯀꯧꯊꯣꯛꯑꯒ ꯃꯕꯥꯅꯤ ꯑꯗꯨꯝ ꯆꯟꯃꯤꯟꯅꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯅꯁꯨ ꯀꯞꯇꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯧꯍꯟꯈꯤꯒꯨꯝꯁꯤ ꯐꯪꯅꯕ ꯊꯤꯁꯤ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯀꯞꯄꯝꯃꯤ꯫ ꯀꯣꯟꯅ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯗ ꯃꯥꯏꯕꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯝ ꯑꯃꯗ ꯃꯕꯥꯅꯤꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯥꯏꯕꯗꯨꯒꯤꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯐꯥꯎ ꯃꯥꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯈꯤ꯫ ꯃꯇꯝꯗꯨꯗ ꯏꯅꯦꯝꯄꯣꯛꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯍꯟꯖꯅꯕ ꯄꯥꯝꯃꯕ? ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯈꯤꯒꯦ ꯅꯤꯡꯂꯕꯗꯤ ꯅꯪꯒꯤꯗꯃꯛ ꯏꯆꯥꯁꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ꯫ ꯍꯥꯏꯌꯨ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯕꯨ ꯈꯨꯝꯃꯅꯤ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯕꯕꯥ ꯃꯁꯥꯅ ꯌꯥꯅ ꯆꯠꯈ꯭ꯔꯕꯅꯦ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯁꯔꯨꯛ ꯇꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯅꯝꯐꯨ ꯁꯥꯁꯣꯟ ꯇꯧꯔꯨꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯂꯝꯕꯦꯟꯁꯤꯗ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯪꯗꯐꯥꯎ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯁꯤꯐꯥꯎ ꯏꯁꯥꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕ ꯃꯈꯩ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯂꯩꯔꯤ꯫ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗ ꯏꯆꯥꯅꯨꯄꯥꯅ ꯆꯥꯎꯔꯛꯑꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯕꯕꯥ, ꯅꯪꯅ ꯏꯃꯥꯕꯨ ꯈꯥꯝꯍꯧꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯀꯤꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫